Impact Health Link ta dom ki host Bidyarani Thingujam na maya mutaram na upchari. Ngasi ge khoina pujarakli ba health link ki topic ase low back pain ki matang tani. Hiram ase ki matang da ngangbina ba aikoi gi studio da link sinduna laibiri ba expert sina Dr. MS Chongreilen Chiru MD-PMR Interventional Pain Specialist District Hospital Senapati ni. Dr. Bokhoi ki studio da taram na upchari. Ahan mamakta da doctor da lakchani ngabse low back pain akoina ngasi lokachari ba topic ase se karino haibedo macha khaina akoina khangsa hoke. Okay. Low back pain ta basi masi laina nati. Tasengna ga di masi laina ama ki laiwong ni. Ado akoi gi pain haibasi International Association for Study of Pain gina define to basi gata ra akoi gi sensory discomfort natraga emotional experience hai patient amana phangba masi tissue natraga akoigi any structure sida potential natraga actual damage tor kanda phangba sibu akoina pain kawi aduna akoigi model sida su leire akoigi khwang si yanglin charu si kunthra taruk le mioi basida masi mathak kisina cervical kawi mayai kisina thoracic kawi ade makha kisina lumbar ade makha kisina sacrum ade khwai digi aroi basina coccyx kawi mathak kisi khoigi vertebral saru tare na sai ade mayai kisina tarani thoina sai ade gi makha lumbar kisina saru manga ade gi sacrum sina saru manga se fuse toraga punjal laga sarakpa mani aduga makha gisina saru ahum natraga marina sai coccyx se ana low back pain absi karino har kanda ngasai gi anaba madagi lakpa layong pain se masigi se akoi gi lumbar region amasung sacral asida phawba ade mioi bada har ga di khoi gi thaba ki saru khwai digi aroiba adagi ningong gi makha se sida phawba anaba phawba sibo akoi low back pain kawi masi akoi gi anaba si khong lomda oidan yeta natra oirom da chenthar pa yai adubu ngasai gi chenthaba sida ani makta su chen pa yai natra amakhak oiba su yai asini masi yam common oi masi gi laina si ada masi gi sina akoi gi karaiba tara mayam gi kano sida society sida burden amakak su oire han lawi hojiki no research to ba epidemiological research ki matungina masigi karino har kanda mana medical course yamna changan ba adagi di khoigi ngasagi narabina thabak inkhang suba ngamdabagi productivity warhan ba asini aduga mase karina magi course se karino habidu su khoina khangja hoke Kosi ngangdri mamang sida ai kenom tang di hajaningi akoi gi back si akoi gi anatomy si khangmin na ba pame akoi gi ngasai di hajagre ko saru si yanglin saru si ta kunthra humdoina sai na ade makha gi sine akoi na focus to si maruena ade saru si akoi gi sida amaga su putok chage sigi se asigi yanglin sarusi amane masigi se masigi yanglin sarusi mayam si lon sanaraga sabani adegi masi yanglin sarusi da magi body aina khaido I adegi magi tungi part magi spinous akogi transverse process adegi spinous process lamina kaina ko adegi mogi amaga samnana bigi da makta articular process aina aduna sarusi smaina amaga smaina samnaraga lon sanabani moise ko aduga masigi manung sida chali sina khoi gi maning sida chali si ahoba se chali sina akhoi gi spinal cord haibadu spinal cord si brain dagi lakpa akhoi gi singli chabun mani masigi se ad tasing na ma ke di akhoi gi magi spinal cord si du cover amana kopsal laga admaina leibani ising tawrga ising du ko na cerebrospinal fluid ka oi ko adu spinal cord sina ngasai gi aina haijaki ba khoi gi vertebra ko si lumbar sigi L2 sida loy ko aduga my cover sina ngasagi sacrum gi S2 haibase sacral gi ani subba bone se asifai bo yo aduna spinal cord ki mathau si karino khogi spine gi mathau si karino arga masigi vital structure se protect to basima ama oye maru ko adagi ani subada ngasagi muscle
masigi saru sibu samnana bagi damakta akhoi masing mayam na su masi akhoi spinal spine sida yomsel leba mamang da akhoi achawa ma lei adu anterior longitudinal ligament kawi maning da su satli posterior longitudinal kauba adigi masigi marak sida nappa capsule mayam su lei masina stability impi adugi matakta akhoi muscle mayam na su yomsel laga masigi maning da mamang da nappaga masigi spine si protection pibani adu nataba mathau amana ngasagi magi flexible ohenba akhoi lengba khot pasida nungaina ba spine si flexible oidaba yadaba ko asisu oi masina kadai kanana pige haba matam da saru se kungna amaga maga yomsan na base lemin na base masina flexibility si pi aduga ngasagi mamang da akhoi vertebra ani sibu samjanaba akhoi marak sida yawa wasar gi moong da leiba akhoi disc kawe akhoi intervertebral disc kawe masina su asai flexibility si dum pi adu mamang akhoi mioi bana akhoi mamang da thek pa yabase masigi se degree 40 to 60 degree ni ad maning da thek pa yabasina akhoi 20 to 30 degree ni adigi nakan oyet da thek pa yabasina around 15 to 20 degree ni aduga leiba smaina leiba sina akhoi 3 to 8 degree 18 degree mu yai aduna ngasagi hangjagi ba wahang da mu laksarage masi anaba tholok pa yabase hairiba structure mayam sidigi tholok pa yai so samna harbada akhoi sigi saru amaga lonsanaba maning da leiba akhoi na facet joint ka masidagi tholok pa yai natraga na akhoi mamang da leiba vertebra amaga marak sida leiba disc sidagi problem da ki tholok pa yai anatraga na muscle natraga ngasagi masing mayam fiber mayam ligament hakiba mayam do adu mayam dagi tholok pa yab aduna akhoi na samna akhoi कहता है low back pain की cause से समना कोई ना spinal and extra spinal है ना खाइदो पे यार spinal सीधना नगासाई की सही याम सलक पे की degenerative changes लागता ना अत्यक अकाई लागता ना सोयरक पा facet joint दा नत्रगा नगासाई की disc दा नत्रगा muscle दा नत्रगा ligament दा सोयबा सिने अदेगी अतोपा मना खरे हेना साथीना नाबा पैथोलॉजी ओइबा को स्ट्रक्चरल प्रॉब्लम खरा सीरियस स्ट्रक्चरल प्रॉब्लम ओइबा हाइबदी कैंसर गुम्बा नत्रगा इन्फेक्शन महिकना ओइबा नत्रगना अखोगी न्यूरोलॉजिकल हाइबदी सिंगली के ओइबा लाइना नत्रगना अखोगी फ्रैक्चर सिमजिदगिसु अखोगी ख्वांग नाबसे थुअनबा याय अदेगी ngसागी अइना हाइजगी बा एक्स्ट्रा स्पाइनल हाइबदुना ngसागी मसिगी spines the nataba adugi akoi bada leiba posak mayam sinasu adum anaba thon ba yai samna harba da kidney dagi kidney gi problem lera kan khwang da lak ba yai adege angang khawna ba matam da khwang da lak ba yai natraga ngasagi aina haijagi ba sigi sacrum ga sigi pelvic bone siga samnaba joint the problem lera ka su khwang da na ba yai natraga hip ki problem lera ga su na ba yai kanagumba khong manada ba asang ba manada ba se sigumba sida su akogi khwang narak pa yai aduga maruoina ngasagi psychological natraga social problems sidagi su akogi depression leba anxiety leba stress leba kangu mi singse sidagi su khwang na ba sidum tholok pa yai khoigi angang macha dagi hauraga ahan phawba yamna chahi yamla phawba da yamna common noiba problem amne ba khwang na re habise yumthong kuding da miyoi kuding da sondana da dum leiraba khwang problem amne ba ado makha tarap da koina khu doctor dagi khangjani sina masigi problem masigi magi risk factor se kari kari na oiba yabage okay yam chumi masi risk factors si mi ne am toina hangnaba posak amasu oi khwang na ba mi amana laga doctor aigi aina tusalloba accident ga tobadi leite khwang da nari se kari maram gi no sum hangba toina yawi aduna masigi akogi ma nar halak pa yaba akogi risk factors se ahamba da koina chahi se oina thamjaningi chahi sina chahi si sum yang khalak pai matungina mioi bigi hakchang sida akogi ati akai si dum yaw daba nate dum yaw rei ko wear and tear haise asibo akoina degenerative process kawi aduna masigumba ati akai sing sina kuisal akanda magi yanglen gi protective system strength stability adagi magi flexibility do akai ba pirakpa masigi maram na ngasagi hojeki joint mayam disc mayam muscle mayam sida akai ba piraga adum khwang na han ba thuali
ani subadana khoi gi genetic problems si adum lei kangu mada khoi gi khwang na ba si genetic component tagini haiba se khoi study na dum proof tawkre adagi gi atopa mana thabak kasu dum mari leina ba thabak si kanagumba yam toina non tharaga adagi natraga khoi gi thangat ka thabak tawba constructive worker haib tare ko asigumba natraga yam kuina lepa long standing akhoi oza gumba natraga sam kak pa mi se natraga yam kuina phamba software developer kangu sing se ko moi sing sida su akhoi gi excessive akhoi gi yanglen sida excessive stress dum lei masina akhoi gi khwang narak pagi machak adum oi adagi atopana ngasai gi sedentary lifestyle leibase masina su dum oi samna harbada akhoi gi exercise kumba yam active oidrabanina akhoi gi haksang sin sonjalakpa yanglen gi muscle sing su weak oirakpa aduna magi protective system chi wang walaktana khwang da oina tainak da khwang da gi na ba so poyam adum lei adegi atopa mana ngasai gi ka hena haksang gi arumba leibase masina su akhoi gi oiba yai adegi atopa mana ngasai gi pole posture hai batare niom chumna akhoi gi phamba lepa akhoi gi tau da base masina su akhoi gi spine sida dum akai ba pi samna hairabada khudam oina hairabada akhoi gi gari gi chaka hai batare ko gari gi chaka se akhoi ni alignment si manadraga di yam thuna tumdra adumaina akhoi gi mioi bigi haksang sida su spine si akhoi gi alignment chumaktaba posture si chumaktaba pa adagi lengba khot ke je movement sida ideal dagi deviate tor pa soirakpa asigumba sina ngasai gi akhoi gi saru si gi degenerative process thuhalle adu maram moidona ngasai gi atei atopada joint natte disc natte chuma tainarakta adum khwang na ba thuali adagi maruina aina asida hajaningi sina churup thakpa se churup thakpa sida churup thakpa mi sida akhoi khwang na ba si hel khwang na ba karigino har kanda masi study tawra kanda masi igi utong phun badagi ni hai ko masi matang ta ekitang takchaning ba matle akhoi intervertebral disc se akhoi gi part ani thokna khai amana manungi nucleus process ka masi isingi saruk na yamba oi angang oiringai dana 90% isingi saruk oi aduga ahan oisil agadi masigi isingi saruk se kitang handai 70% mu oi mapan thang basina ko gi yam akan ba fiber structure na form tawi masi bo koina annulus fibrosis ka masigi hairiba disc se mangoda singli yaugde ada i utong yaugde magi chinjak se kanana pige haba matamda sumaina samnaba matamda akhoi gi sigi vertebral bone sigi head makha thangba da akhoi gi cartilage pauba cartilage haina khangna ba akhoi gi athot pa saru ma yawi asuga samna bane mathak makha si madudagi hairiba lakpa chinjak se asigi se akhoi gi disc sida changak pane diffusion tawraga direct supply na taba diffuse tawraga aduna surup thakpa mi da ngasai gi igi utong phunjul aga ngasai gi end plate haiba ngasai gi cartilage sidar ebo sidarakpa matam da ngasai gi hojigi disc segi machinja kwatana ngasai gi disc degenerate to yam thu aduna madina masigi maramna ngasai gi khwang na ba si oiram sini aduga atopa mana ngasai gi miron ba mi stadi dum yam gre lei gre ko aduni ada doctor no se haibiriba intervertebral disc ki role se kari no have to khangja okay intervertebral disc have se koi yam maru oi akoi kano sida asa ina haijagre mai part ko ada magi maru oi ba role haiba bu asa gi akoi gi spine sida load pisil akanda masigi force equally distribute to sigi saru ani maksida sab manana yen thokpa aduga excess force la akanda akoi gi kitang absorb to biba shock absorber oina kwa sumaina thabak to imasi maru oina asagi weight to equally transmit to ba vertebra amadagi vertebra mama adagi ahen ba force to man sub thokpa asi maru oina yam nungai ja doctor makata na khangjaning ba wahang kaya ma leire adubo commercial am lawjagi ke matang sai sida commercial break am lawjage impact tv helling ko meeting ta don lebi break ki metung da mayam bu am kahna taram nok chari ngasi ge khoina impact helling ki thoram da lokhachari ba topic ase khwang na bagi matang tani hiramasi gi matang da khogi studio da link sin biriba expert asina dr ms Chongreilen Chiru
MDPMR Interventional Pen Specialist District Hospital Senapati ni Doctor da khoina makhatana lakchani gi ba wahang se spondylosis haibasina low back pain gi common cause ni haina ribasi kadai fa wo chumi haibatu su doctor de khangja hoki masi yamna misconception ni masi gi si mayamna dum hainai adubo spondylosis hairagadi yamna non specific oiba terminology ni masi radiologist singna seasonaba term ni masina takpadi akhoi ki yanglin sarusi akai atoi tore degenerative changes la habani masi non yam kana specific oi dabanina masina khwang na halli habasi madi kitang lan brain khali maramdi ngasai ahal oiraba mi sing sida khwaidagi commonest low back pain chi cause karino har kan ta ngasagi aina saru ani samjana ba mafam facet joint haibase sigi problem sida oi ani subadana ngasagi sacrum ga pelvic bone ga samnaba pathology na laina sina masina second commonest oi ahan sing sida ko adaga middle age sidana akogi naha sing sidana ngasagi the most commonest cause of low back pain se khwang na bagi se disc ki problem dagi oi disc ki problem dagi tuka khoina makhata nam lak chani sina low back pain patient khuding makna MRI mathau tabra haibatu su khangja hoke okay yam chume masigi si yamna akogi toina patient ana bu la ga di MRI lohan basi su akoi jam toina doctor gi marak ta thingna banate tum lei aduda masida ina haining basina akoi gi ana ba khwang na ba ayamba di 90% di akoi gi hek narak pasida ko acute pain la ko matam sida koina 90% mukti conservative treatment habati hidak lang thaka torga rest kitang torga masina adum phaba ngamme aduna masigumba 90% gi patients da di MRI mamantang lohal lu bagi mathau ta da brain khali ko adigi ani subada MRI gi finding ga akoi gi patient gi magi complaints se masigi sikitang sunaba watpa correlation se kitang wale samna harbada MRI da di yamna magi degenerative changes yam leiba pathology yam leiba adu madu ki pathology duna hujiki anaba dugi source of pain du oiram da ba yai sa samna harbada for example agi sa se khwang na de ko adu MRI lo ga di khwang da agi degenerative changes adu matik leram da yai adu gi finding du da ko ya leiria na on the treatment pi badi chum wai da ko aduna masigi MRI cd karigumba serious pathology akona red flags ane lei ko akona history amasung clinical examination da phangakanda akona MRI chi lowdam red flags lai kan ko adi ani subada akoi conservative treatment fazana pina akoi hafta taru phau pina anaba je handadaraba adu target MRI chi akoi advice to Ahoy, daga makhata da lak chani ngisina khoi patient masigi patient amana magi recover tawdri phauba magi bed rest se mathau tabra haibadu stakpiyo hoi chumi masi khoi gi doctor mayamna su general practitioner adna traga khoi gi patient mayamna su dum rest che dum misconception oina adum leire ko rest che tawba darka le haibasi mongda adu khoi study gi matungina di rest si recommend to se just no mana treng ni khaktane for 24 to 48 hours khaktane adugi matungda anabasi kitang handaraga di magi tolerance ki matungina masi activities kara tauba exercise kara ho haibani aduna masigi kuina rest tawruga phattaba mayam su magi disadvantage yam lai kaino kan rest tawrukanda akoi gi muscle sing je akoi seasonality aduna disuse atrophy na akoi seasonality maram moidana akoi gi muscle sing je pixel ai aduma pangkan solai maduna ngasai gi aina haija gi bedo spine cd magi stability si muscle na achobul role ama leibani na aduna muscle do weak sel agadi hena magi spine stability da akai pirakpa yaw se anaba sidagi rest tawr ta hen ba tawr taragadi tongan ba problem ma thorakpagi possibility se lei aduga makhata nam khangjaning bisina aikoi gi hojikta doctor na sumarak ta panbigi ba exercise ki matang sida segumba patient se ki
matang sida exercise ki role se kaya muk chaw ba ke habdusu exercise si akoi gi scientifically magi exercise ki phaba phataba puthoktraga su usi phaba literature na leitraga su akoi ji masi yam common practice ni aduga akoi gi experience yam phayena lowi ado nasagi kuina khwang narak pa mi se asi sida kari tawge abda muscle sing se akoi stiff oirak pa yaw adagi muscle khara mana muscle sing si mapangan sonjalak pa adagi di muscle sing si akoi gi magi repositioning si khangak taba natraga mai position sense mangak pa si adum yawe kuina narak pa sing se aduna masigumba patient si da di akoi na muscle sing si stiff oiba si stretch tawbiba mapangan son badana kanhan biba adagi di ngasagi retraining re-education tawbiraga adagi adugi mathakta overall akoi gi endurance haibadi overall endurance sigi training amasu pibiragadi masi low back pain habis exercise ki mathau si fajana leigani ne khalli exercise si akoina mi khuding makta chap mana badi nati pibasi khwang na basi da ko magi chanaba layong dugi matungina adagi mangonda kanabagi matungina akoina exercise program si piba yai adu exercise si yumda masa patient na masa mathanda tawjabasu yai akoi tambiraga hana natraga na institution da under supervision da tawbiba yai exercise adu huzik aina akoina sum anabagi khwang nabasi treatment tawbasi da exercise ki compliance yam watli patient sing sida hekta ngaktang toraga hekta tokpa masi kari ginu khangde makoina matam leitabagi oibasu yai natraga exercise yam luraga moina tawba ngamdabasu oibasu yai some problem mogi exercise di my compliance yam watli aduna magi exercise gi long term kareba tare magi kanabase patient sing sida ipang phangdabra na khali masigi maram sina patient sing si adum magi khwang solaga marakta amuk spine stability si watana marakta amuk khwang narga amuk hanjalak pasisu maram oigadra haina su khali aduga khoi ki sigi anaba se leira kanda magi treatment se kamaina tawba aduga icham chamna mayumda patient amana mana jackson thorang lokha chabaya ba mana tawba ba mayumda kai kai leiba ke habdusu tentakna kanjao asi doctor ki makha pole different modalities lay asida treatment si akoina ahan badadi akoina treatment si houdringai da na akoina patient si da number 1 da tawham thokpa si di patient si educate tawbi pasi ma changi chapchana adigi ani subada makoi si reassure tawbi ba hum subada moi si akoi gi ngasai gi psychological counseling gumba phajana pibi ba adigi matung da akoina hida kumba sina hanba yai acute pain da aduga magi tolerance magi anaba khira kumtharak pa matung inna ma si akoi gi exercise kumba khara honba yare aduda karigumba masigi sida to akoigi treatment sida hafta taruk phauba phalak tragadi then akoina akoigi interventional procedure haine yam lai ko asigi si akoina pakhat pa yai samna harabada akoigi asagi joint to facet joint habdu naragadi akoina facet joint sida diagnostic or akoigi therapeutic block to bu yai aduga disc ki problem oiraga na akoigi transformational epidural kap yai natraga ozone nucleolysis from tawi yai aduga marak sida karigumba akoigi phattaba conservative treatment na phalaktraba natra interventional tawrga su phalaktraba kangu asigumba sida marakta surgery gi role so adum yawi surgery ge doctor na panbiring sida surgery gi matang se karam kanda kamaina darkar leke mathau tage kadai fawba kano tawra kanda darkar tage haibedu su koi khangjauke hoi nasagi khwang naba anaba khuding da surgery darkar lei habadi natte masigi se surgery sidi akhak naba magi indication chapchana lei adubu akoina masigi mamang da khangadabadi karino arakanda nasai ju aina panjakre akoigi hidak langthak toroga conservative treatment toroga anabase khwang nabase 90% di adum anabase ko khan bi yai aduna ngasagi surgery ki role si karam kanda lake sida ahan bada akoigi
conservative treatment fail oipa adegi magi singli gi oiba problem neurological problem si conservative treatment tawna sum progress oisalak natraga khoi gi some unstable fracture gumba leiba sida khoi surgery gi mathau le aduga surgery gi mathau da yam emergency oiba haiba amalei khoi khwang gi sida amakhakni ado khoi na kari kauge na kauda equina syndrome kawe kauda equina syndrome mai singa sai ene su taksa khare haija khare ngasi spinal cord si L2 si da loire kwa adi makha tarak pachi di akhoi singli chabun amane ba singli chabun amasi akhoi gi disc nanthokhiba natraga some tumor akhoi gi nerve tagi ne na lawro ko adugi tholok pa pochi na masi nanjan graba matamda adubu kauda equina syndrome kawi adugumba midu da akhoi gi bladder gi yun hanba gi khong hamba gi and then sexual dysfunction sigumba si problem le sigumba si di yang emergency oiba aduna pung kumari natraga pung nifu mari gi manung ji da operation tawraga dimagi kana badu dum lawba yai aduga doctor matam soloi sele to khoigi doctor na marak ta supan bi gi ba pregnancy da sigi low back pain gi se adum masi common oi haibe se masi kari maram da gi no ka maina tawraga haibe du ten tak na thambi ai low back pain miron bada yam common oi masi 40 to akogi 80% mukse adum khwang na ba si complaint to masi maram si kari gino haraga di nga sai chu aina haijagre ahan bada angang miro labadina mamang da akogi weight henjilakpa weight hilakpanina weight body weight som shift tawge to da tung da pukhalakna bo hona bada spine the stress piba ani subada akogi pregnancy gi matam sida hormonal changes khara lakpa hormonal changes sabedi akogi relaxing gum se magi chang si e gi chang si khara wangkhalakpa masigi maram sina akogi tang sida joint si phari masing sing se fiber structure sing se ligament sing se loose osilakpa aduna madugi loose osilakpaduna adagi ngasagi stress henjelakpaduna ngasagi spine gi stability se adum sohalle aduna madugi solakpanina muscle gumba natraga ligament akogi fiber structure gumba adum strain tawba yai natraga even magi disc ki problem su lakhanba yai aduna masigumba akogi anaba kaitare miromba singsidati akogi posture adagi spine gi muscle strengthening fazana exercise tobi kadabani ade karigumba matamda hidak darkar oiragadi mabu yengiba obstetrician haiba tare ko doctor do aduga tanaraga mangonda chunaba adagi mangonda angang su effect oiroidaba mangonda kanaba hidak to thiraga akoina khanaraga pigadabani doctor yam nungai je aroi boina general public ta message am to bibi aina pijaning ba kano si yame ahan mamakta da mayam active oina leminasi the exercise fazana to ba khwang bunung sibi ba posture chumna thabak to bi base pami ani subada ma churup thak pa haibasina khwang na han basi henali maramaduna churup thak tana punchi gi marek mahau thokna hingmina basi ai pami mayam adegi ahum subada khwang na basi haksangi sarup khakta da na ba pon nate masigi si ngasagi psychological social gi factors yawi aduna haksangi part khaktang treat to bonatana psychological amasung magi social sing si chu magi concern ade focus to ba darkar changi basi thamni adegi mari subada ngasagi surgery habasi ahogi khwang na ba khuding da darkar oibanate hojik minimally invasive procedure haiba akogi kerabetare procedure mayam lei masigi lakpasina akogi khwang na ba mi singsi surgery tawdana anaba phanba adum panayam yami habase ithamjani tab thaga chari doctor na matam khara khajik tang kai thok piraga khoigi studio lo leng pirak tuna kanar ba wafam kya low back pain gi matang da khwang na ba gi matang da tak pi ba gi damakta doctor bu thaga chari thank you matang sida impact tv healing loi sanjare mathangi chayolda haksel gi atopi hirama maga loina na koina impact healing pudana lakchege adom gi host Bidyarani Thingujamna punamak tagi kaina ya thangni jari pina birasi